United Youth of Kiamgai Uyokna Sinduna Ahanba Meritorious Award cum Career Guidance Program ama Kiamgai Awang Lekai Pali Kachinda The Golden Gate School da Tongan Tonganba Resource Person Sing Dignitary Sing Oja Sing Parents Guardians amadi Satra Sing na Saruk Yaduna Pangthokri Tharamasi da Tongan Tonganba Resource Person Sing na Satra Sing na Karamba Lambi da Chalaga Mai Pakpa Yabage Mai Pakpa Mioi ama Oina Bahotna Bada Education and Lawriba Thodang Singi Matangda Mahiroi Sing Mit Mai Oigedaba Wafong Kaya Thamki Loinana Uyokna Handaki Chahi Disingani Kungatarukta Tongan Tonganba Board na Lauba 10th Amadi 12th the pass out Oikraba Kiamgai Muslim Amadi Urok Kunogi Mahiroi Singda Manamatum Sing Yentoki Amadi Uyokna Makatana Lepalaitana Kiamgai Muslim gi area da education gi lamda awan balambi da lakna bahona kigani amadi matung tarakpa chahi singdasu lepalaitana asigumba thoram sing pangthokigani haina su Uyok ki maikadagi thamlakli